Tha asigi mangada len yaona akanba maong da chukhiba Nonglei Nungsit na maram oiraga mayum makei Akai-Atoi Thokkhraba Imphal East District ki Keirao Bitra amasung Keirao Bitra ga naknana leiba Khunja Singda Khudakki Oiba Mateng Phanghanbiyu haina Nongpok Ningthou Panthoibi Development Committee Keirao Bitra na mari leinaba singge pukning chingshillakli Hiram asiga mari leinana ngasi ayuk Keirao Bitra gi Nongpok Ningthou Panthoibi sanglenda committee asigi secretary haikam jadu manina pawi Singda hai len yauna chukhiba akanba Nonglei Nungsit aduna maram oiraga Keirao Bitra gi oina yamdrabada yum chamanga gi mathakta amanga ta thokle yum sing asigi imung manung asi ayambana nongmagi suraga hingjaba ngaktane Nonglei Nungsit aduda yawrakhiba len na fudatpadagi yumda kupliba tin sit sing ayamba lauba yadana Akai-Atoi Thokkhraba awaba tarba Khunja sing asi pambai leitabadagi yumthakta tarpolin kuptana leiba yaunare tarpolin kuplabasu makhatana nong churaklabade imungda ising changlaktuna henna amanga ta thokpa yabagi fibamda leire awa chaitheng nanglaba Khunja khara amana khangna chanabagi yumda changjafam lauduna leinare khara amana state Ayush Hospital da leibasu yaure Nongmagi suraga hingjaba Khunja sing asina atopa migi yumda changjafam lauduna matam sangna leibada khudongchadaba kaya soidana thorakane maram aduna Khunja singna thengnariba awaba asigi yenglaga mari leinaba singna khudakki oiba tengbang athuba matamda Phanghanbiyu laingakna awaba tarba singi survey tawnaba honaringaida Khunja sing leifam leitabagi achauba khudongchadaba ama mayoknare Laingakna paikhalakpa khongthang singda mathau tagadaba volunteer sing puthokchage maraksida tin sit amadi chana thaknaba yoliba dukan singna hanadagi leijariba mamal adudagi hengatna yonbiganu amade laingakna su hiram asida mityeng changbiyu haina mahakna makhata khe कोई सरकार के मफम अपील खतंग तौजगे मदुदी अखोई फिल दा लागा सर्वे तौब गाय लेरगदी अखोई हजि नोंग तासलक्तना अवाना तारिबा मयामजे लैफम लैतबगी अचौबा अवाबा मायोकनरे मरम अदुना चे थागतना रेकॉर्ड खोंगतपगी महुता अखोईगी मरी लैनबा डीसी की ऑफिशियल सिंग अखोई खुनगी लैरिबा क्लब की कमिटी की वॉलंटियर सिंग लोइना मतेंग पांगजगे खुदता लाकपिरगा अखोईगी अवाना तारिबा मयामजे खुदता मतेंग पांगबियो हाइदना सरकार की माइकेदा अपील तौजरी अदुना पुक्चेल चौरबा कारबार तौबिरबा सिंगनसु अवाना तारिंगै मतम असगी खुदोंचाबा लौरगा पोटचैगी ममन हेना योनबिगनु अमदी कैराव खुंदा हजि खुंताक लानसिरिबा से मरी लैनबा सरकारना अथुबा मतमदा लाकपिरगा मियेंग चंगबिदना खुदकता मतेंग पांगबियु पुक्चेल चौरबा चौरबिसिंगना लागा मतेंग पांगबिबदा नोंपो निंगथौ पांथोइबि डेवलपमेंट कमिटी कैराव खुलना पुनमकु तरामनो ओक्सरी हाबे वाफम से थमजरी।